Hello Manipur Tabiribasing bu ahanba makta taram nokchari ngasi irai numit hakchel gi oina lokhachariba live phone in program gi hiramasi chahi na purakpa thoidokna chahi leisilakpa matam ahal oirabasingda thengnaba mit ki nungaitabasing gi matangdani hiramasi gi matangda miyam gi wahangi paukum pibinaba studio da lengchin biriba ngasi gi expert na Department of Ophthalmology JNIMS the Assistant Professor in Alibiriba Dr. Rajkumar Victor ni Dr. Nachelaba matam kaitokpiduna lengbirakpagidamak thagatchari taram nokchari. Thank you. Miyamna studio gi telephone 2450098 masida dial tawbiraklaga Dr. Dagi khangbiding bu wafam sing mit ki nungaitabasing thoidok hendokna chahi leisilakpa matam ahal oirakpa matam da thengnaba nungaitabasing gi matangda hangbinaba khangbiba yagani. Doctor koi miyo basi chahi si kanana su thingba ngamde adum nomu natraga nomu de koi su chahi tongan ba matang du da dumak changsilakpa ngaktene duna ahal usilakpa da thengnaba mit ki nungaitabasing si kari no hogdukpagi warul kharadang doctor na takbigani. Ahal pada kwaidagi kaman oina ina thengnajabase koigi anakpagumba like paba nungaitaba akuppase akuppa pot uraktabase ado yamna ahan oidaba dum 40 plus swaidagi dum hore nungaittabase adu chahi yamaga masigi se udabase sum nungai henjalai adagi koigi ngogdungumba chahi yamaga se 65 70 ge yaksang ngogdungumba amu yaksalagadi masi honge masi change tore nahawai uramdaba anakpasina amu ukhalaga arapada kai kondong daga mi changak pase mi masak ka je khal laksan ba wasalak pase ala semu adagi da anaman khoi gi chahi yama ba 70 80 ga sura ba moina mu anak pa je phajana yitum mana ga leng ba imung da sum yawirang ne ba yeng ba imung ure koina khabar ga pai khoi paung di chahi 80 90 sura du khabar pari khoi di udre ga na macha masu ji ga hai ba adu another change ne duna hakchang gi hujum amadu sumit ki aduga moidura mu ahong malak pasina moina ana arapa da murak mi masak khangba kolak pung walak pa smaina sine am toin thengna je adagi mit kangba pita ganba hakajagan ba adi pot am da kitang kuini yang mit he thup pa guma tawse pita gali haibase sisu yamna dum ka toina mu tawi adagi chahi amadi leina topa diabetes yauksalai hypertension yauksalai ana masigi complications sing dum face tawrei si khai hoi khattointa hoi ahan ba phone call simta attend to view doctor takbiyo hello manipur ni takbiyo hello tajiri habiyo hello ai keno patient par ruji niko habiyo somgi nungaitabasing do doctor da tambiyo doctor na pakum pibi gani ake koigi experience mo to bai tare to mi che yeki mi che to mami samisham tole to makha thongba khoigi position utre hoi doctor dadi yengbir bra yengdri yengore khoigi gotigi chagate netele wadri hoi adu mid animaksi gi manung da mid namani hujik nungaitri base ko hoi man hoi doctor te hangbining ba lei chahi kya chahi imda takbi wisagi chahi 35 years. 35 years. So kiba kam kuirage? So kiba tigoi chahi amma makhai mu chang sur. Adu ma nang tang khai ma ude hai se. Hoi. Sigi maram ji am leire so kiba du da ko koi ki mit na hada da ko ma lei kiba su oira su tang khai ma uroi ko. Adagi mit manung da retina se. Manung da mingche na ma yauri retina ina. Adu so ma su uroi ko. Adagi akoigi Guwahati da operation tarokpa matamda moina laser gumba tawbiramasu uba khar watkani ye si se khar kupna mu yenga gane masi maram du khangdoga adi tungda sum layenga urakhidra daga sumai sum leiradra haibasidi yengda di khangaroine hoi haibadi accident ama thoki bani na karamba mit ki saruk ta sokpa yaukhibra natraga haibadi chapta operation da moina kai tawrakhi hoi investigation gi proper report tuma doctor gi mangda leitraga di hekta numa JNIMS ta amtang koithora pani hello mathang doctor hujiki doctor na takpi khiba aikoina khwaidagi toina thengnabasi chahi nifu ga tankhalakpa nifu gi mathak swaidagi dum hauren habire khwaidagi toina
ꯑꯩꯈꯣꯏꯒꯤ ꯑꯀꯨꯞꯄ ꯎꯔꯛꯇꯕꯒꯤ ꯊꯧꯑꯣꯡꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯩꯕꯗꯤ ꯆꯍꯤꯗ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯄ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯑꯗꯨꯝ ꯅꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕꯅ ꯑꯩꯈꯣꯏꯅ ꯂꯧꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯃꯁꯤ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯤꯠ ꯂꯣꯏꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯃꯤꯠꯇꯁꯨ ꯑꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯤꯠꯀꯤ ꯐꯦꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯆꯦꯟꯖ ꯂꯥꯛꯄꯗꯧꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯂꯦꯟꯁꯁꯦ ꯃꯅꯨꯡꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯟꯁꯦ ꯃꯥꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯛꯇꯦ ꯃꯥ ꯁ꯭ꯇꯤꯐ ꯑꯣꯏꯔꯛꯑꯦ ꯃꯥꯁꯨ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯕ ꯉꯝꯃꯛꯇꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯧꯅꯕ ꯃꯤꯠꯁꯨ ꯈꯔ ꯁ꯭ꯇꯤꯐ ꯑꯣꯏꯔꯛꯄ ꯈ꯭ꯋꯥꯡ ꯁ꯭ꯇꯤꯐ ꯑꯣꯏꯔꯛꯄꯗꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯠꯇꯕ ꯃꯁꯤꯒꯤꯁꯦ ꯑꯗꯨꯅ ꯑꯅꯣꯛꯀꯨꯝꯕ ꯑꯃ ꯎꯞꯁꯜꯂꯒ ꯑꯇꯩ ꯃꯇꯝꯗꯁꯨ ꯃꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯑꯇꯩ ꯃꯇꯝꯗ ꯎꯞꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯣꯛꯇꯨ ꯄꯨꯔ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯝꯗꯥꯏꯗꯗꯪ ꯁꯨꯝ ꯎꯞꯄꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯩ ꯃꯁꯤ ꯑꯗꯨ ꯐꯁꯨ ꯐꯩ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ Hello, good morning, sir. Good morning. Tagpiyo. I want to from Lakay Day, my name is Senator Binebasa. Hoy, Senator Bi. Nene se sahi humpu mga musijare basa. Hoy. Ado magi mami se yam nungaitaba khoi haka jaba pong khat pa se yam tawraba matungda doctor nadi ngaudong se khara kano tawba hore aduna khetoksi haiba ko aduda kheto uraga kaisu thoidokpa tawroidra mami se hen nungaigadra si akaiba leiroidra haibase expert tagi takpiramo Funny. Ngaudong leiragadi ngaudong chamthokpase chamthokadawni ngaudongse chamdana sum thammasu haidi handak chahi nungaitabsidagi mathang chahi ne olakpada mo hen nungairoi aduna dagi khar lega sum udabasi henjaladi chathok tasin tawbase khar wani ko ngawba kok chikpa kona tarokpasu yai tawtho kaisu akaiba leite masidai sida ko atopa laina atopa ma associated leiramdragadi ngaudong operation tawbasi yamna safe oiba yamna mai pakpa operation gumani mase Hoy doctor singnasu yamna complicated oiba yamna aruba operation ne na thoidokna lo masi achouba laina nateda sum hakchang gi chahi yam chalakpagi tarokpa kaino neba Hoy ai bidi irai laina dum pangthokpa yaba operation ne yam panglai lai bidi nataba tamako adu safe oiba yamna yam safe oiba yamna successful oiba surgery mani surgery atai surgery da ꯑꯩꯈꯣꯏꯒꯤ ꯁꯔꯖꯔꯤ ꯇꯧꯔꯁꯨ ꯃꯥꯏ ꯄꯥꯛꯀꯟꯗꯕ ꯌꯥꯝꯅ ꯑꯗꯨꯝꯕ ꯂꯩꯗꯅꯀꯣ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯁꯔꯖꯔꯤꯗꯤ ꯑꯗꯨꯝ ꯀꯩꯝ ꯄꯥꯈꯠꯄꯤꯔꯨꯅꯨ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯗꯣꯛꯇꯔ ꯇꯥꯛꯄꯤꯌꯨ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯑꯩ ꯀꯩꯝꯇ ꯈꯪꯖꯒꯦ ꯇꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯏꯐꯨꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯏꯐꯨꯟꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯠꯇ ꯁꯣꯛꯂꯛꯄꯁꯦ ꯀꯌꯥꯝꯅ ꯁꯣꯛꯂꯛꯀꯦ ꯍꯥꯏꯕꯁꯦ ꯁꯤꯝꯇ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯀꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯁꯦꯡꯉꯛꯇꯕꯁꯤꯅ ꯃꯤꯠꯇ ꯀꯌꯥ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤꯕꯒꯦ ꯇꯥꯛꯄꯤꯌꯨ ꯑꯗꯩ ꯗꯣꯛꯇꯔ ꯑꯃꯠꯇꯒ ꯈꯪꯖꯧꯒꯦ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯒ ꯅꯤꯁꯥ ꯆꯥꯗꯕ ꯃꯤꯒꯁꯦ ꯃꯤꯠꯇ ꯀꯌꯥꯝꯅ ꯀꯩꯅꯣ ꯁꯣꯛꯄꯒꯤ ꯆꯥꯡꯁꯦ ꯋꯥꯡꯕꯒꯦ ꯍꯥꯏꯕꯁꯤ ꯑꯃꯠꯇꯒ ꯇꯥꯛꯄꯤꯔꯝꯃꯣ ꯍꯣꯏ ꯐꯅꯤ ꯗꯣꯛꯇꯔ ꯇꯥꯕꯤꯁꯤ ꯍꯣꯏ ꯒꯥꯔꯤꯒ ꯊꯧꯕꯗ ꯎꯐꯨꯟ ꯃꯥꯏꯐꯨꯟꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯎꯐꯨꯟ ꯃꯤꯠꯇ ꯄꯥꯏꯁꯟꯕ ꯈꯣꯠꯆꯟꯕ ꯀꯣ ꯑꯗꯨꯅ ꯒꯥꯔꯤ ꯃꯆꯥꯒ ꯊꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯃꯦꯠꯁꯤꯃꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯅꯠꯇ꯭ꯔꯒ ꯑꯅꯣꯛ ꯄꯋꯥꯔ ꯌꯥꯎꯗ꯭ꯔꯁꯨ ꯁꯟ ꯒ꯭ꯂꯥꯁꯀꯨꯝꯕꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯁꯨꯝ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯄꯅꯤ나 ꯂꯝꯕꯤ ꯊꯣꯡꯁꯨ ꯒꯥꯔꯤꯁꯨ ꯌꯥꯡꯅ ꯊꯧꯔꯛꯄꯅꯤꯅꯀꯣ ꯎꯐꯨꯟ ꯋꯥꯏꯐꯨꯟꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯒꯤ ꯌꯥꯔꯒꯗꯤ ꯃꯤꯠꯇ ꯑꯃꯣꯠꯄ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯈꯨꯗꯛꯇ ꯃꯤꯠꯇꯨ ꯅꯣꯏꯕꯤꯒꯅꯨ ꯃꯤꯠꯇꯣ ꯉꯥꯛꯇꯪ ꯎꯏꯁꯜꯂꯒ ꯃꯤꯠꯇꯨ ꯊꯨꯞꯄꯛꯄꯒꯤꯗꯨꯗ ꯄꯤꯒꯨꯝꯕ ꯊꯣꯛꯆꯁꯅꯨ ꯀꯣ ꯍꯦꯛ ꯇꯧꯕꯒ ꯅꯣꯏꯊꯠꯄꯤꯒꯅꯨ ꯅꯣꯏꯊꯠꯂꯨꯔꯗꯤ ꯃꯤꯠꯁꯦ ꯄꯣꯝꯈꯠꯂꯛꯄꯒꯤ ꯆꯥꯟꯁ ꯏꯟꯐꯦꯛꯁꯟꯒꯤ ꯆꯥꯟꯁ ꯈꯔ ꯍꯦꯜꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯐꯠꯇ꯭ꯔꯗꯤ ꯏꯁꯤꯡꯅꯒ ꯈꯤꯇꯪ ꯆꯥꯝꯊꯣꯛꯄꯤꯕ ꯐꯖꯅ ꯀꯣ ꯑꯗꯨꯒ ꯏꯁꯤꯡꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯥꯝꯊꯣꯛꯑꯒꯕꯨ ꯐꯠꯇ꯭ꯔꯗꯤ ꯗꯥꯛꯇꯔꯗ ꯌꯦꯡꯊꯣꯛꯄꯤꯌꯨ ꯁꯨꯝ ꯃꯔꯥꯏ ꯐꯖꯈꯤꯅꯦꯅ ꯑꯐꯪꯕ ꯍꯤꯗꯥꯛ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛꯇ ꯂꯩꯊꯣꯛꯄꯤꯗꯕ ꯑꯗꯨꯕꯨ ꯌꯥꯝ ꯐꯩ ꯑꯗꯒꯤ ꯅꯤꯁꯥ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯆꯨꯔꯨ ꯕꯦꯔꯤ ꯊꯛꯄ ꯃꯣꯏꯁꯦ ꯅꯤꯁꯥ ꯆꯥꯕꯁꯤ ꯆꯨꯔꯨ ꯕꯦꯔꯤꯒꯨꯝꯕ ꯌꯥꯝ ꯊꯛꯄ ꯌꯨꯒꯨꯝꯕ ꯌꯥꯝ ꯊꯛꯄꯁꯦ ꯁꯤ ꯃꯤꯠꯇꯁꯨ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯣꯛꯏ ꯃꯁꯤꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯒ ꯌꯥꯝ ꯊꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯗꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯟꯁꯤꯟꯕꯁꯦ
ꯌꯨꯗ ꯌꯥꯝꯅ ꯃꯌꯥꯟ ꯇꯧꯁꯟꯕꯁꯤꯅ ꯃꯤꯠꯁꯦ ꯈꯪꯇꯥꯡ ꯈꯤꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯔꯦꯗꯤꯑꯣꯗꯒꯁꯨ ꯇꯥꯕꯤꯔꯝꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯌꯨ ꯐꯠꯇꯕ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯊꯛꯄꯗꯒꯤ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯁꯤꯔꯦ ꯑꯁꯤꯕ ꯃꯔꯛꯇꯨꯗ ꯍꯤꯡꯍꯧꯕꯁꯤꯡ ꯈꯔꯗꯤ ꯃꯃꯤꯠꯇ ꯇꯥꯡꯗꯅ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯌꯨ ꯊꯛꯄꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯨꯝꯕ ꯌꯥꯎꯁꯜꯂꯨꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯎꯒ ꯐꯔꯅꯤꯁ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯁꯤꯖꯤꯟꯅꯩꯌꯦ ꯑꯩꯈꯣꯏꯒꯤ ꯎꯁꯦ ꯐꯔꯅꯤꯆꯔ ꯁꯤꯖꯤꯟꯅꯕꯗ ꯂꯪꯅꯕ ꯀꯥꯏꯅ ꯇꯩꯕꯗ ꯁ꯭ꯄꯤꯔꯤꯠꯁꯦ ꯌꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯁꯦ ꯌꯨꯁꯨ ꯑꯜꯀꯣꯍꯣꯜꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯒꯣꯔꯃꯦꯟꯅ ꯃꯤꯁꯌꯨꯁ ꯇꯧꯗꯅꯕ ꯍꯥꯏꯅ ꯃꯣꯏꯗ ꯃꯤꯊꯥꯏꯜ ꯑꯜꯀꯣꯍꯣꯜ ꯍꯥꯏꯅ ꯈꯔ ꯌꯥꯟꯁꯤꯜꯂꯒ ꯊꯛꯄꯗ ꯁꯤꯖꯤꯟꯅꯗꯅꯕ ꯍꯥꯏꯅ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯪꯗꯗꯅ ꯑꯗꯨ ꯑꯣꯏꯅ ꯌꯥꯟꯁꯤꯜꯂꯨꯔꯦ ꯑꯗꯨ ꯊꯧꯕ ꯃꯤꯁꯤꯡꯗꯣ ꯍꯥꯔꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯍꯥꯔꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯃꯤꯠ ꯈꯪꯎꯈꯤꯗꯕ ꯈꯣꯠꯈꯤꯗꯕꯁꯦ ꯃꯁꯤ ꯌꯥꯝ ꯀꯃꯟ ꯑꯣꯏ ꯑꯗꯒꯤ ꯆꯨꯔꯨꯞꯁꯦ ꯀꯨꯏꯅ ꯊꯜꯂꯛꯄꯁꯦ ꯃꯤꯠ ꯑꯗꯨꯝ ꯃꯁꯥꯅ ꯁꯣꯛꯑꯦ ꯍꯣꯏ ꯃꯁꯤꯗꯤ ꯃꯤꯠꯇ ꯅꯠꯇꯅ ꯗꯣꯛꯇꯔꯅꯁꯨ ꯑꯇꯩꯗꯁꯨ ꯁꯣꯛꯑꯦ ꯀꯦꯟꯁꯔ ꯑꯣꯏꯔꯛꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯅꯤꯁꯥ ꯍꯥꯏꯕ ꯖꯥꯠꯁꯤ ꯃꯤꯠꯇꯁꯨ ꯁꯣꯛꯏ ꯑꯗꯨꯒ ꯑꯇꯩ ꯍꯛꯆꯥꯡꯒꯤ ꯀꯌꯥ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯣꯏꯅ ꯁꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯅ ꯃꯁꯤꯃ ꯊꯥꯗꯣꯛꯄꯤꯅꯕ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 60ꯃꯨꯛ ꯁꯨꯖꯜꯂꯛꯑꯕ ꯑꯗꯨꯗ ꯑꯩ ꯃꯤꯠꯁꯦ ꯌꯦꯠꯂꯣꯝ ꯊꯪꯕꯁꯦ ꯑꯣꯏꯔꯣꯝ ꯊꯪꯕꯒꯁꯤ ꯃꯥꯟꯅꯗꯕ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯑꯣꯐꯤꯁꯇ ꯐꯝꯕ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯌꯦꯠꯂꯣꯝ ꯊꯪꯕꯁꯤꯗꯤ ꯎꯗꯦ ꯃꯁꯤ ꯂꯩꯆꯤꯟ ꯊꯥꯕꯒꯨꯝꯕ ꯇꯧꯕ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯨꯝꯕꯒ ꯑꯣꯏꯖꯥꯠꯂ ꯈꯤꯇꯪ ꯈꯪꯖꯅꯤꯡꯕ ꯉꯧꯗꯣꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯣ ꯑꯗ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯔꯤꯐ꯭ꯔꯦꯛꯇꯤꯞ ꯑꯣꯏꯔꯣ ꯑꯅꯣꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯃꯁꯤꯗꯤ ꯌꯦꯡꯊꯣꯛꯑ ꯈꯪꯅꯤ ꯑꯗꯣ ꯉꯧꯗꯣꯡ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯃꯤꯠ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯍꯧꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯃꯅ ꯍꯥꯟꯕ ꯌꯥꯏ ꯃꯤꯠ ꯅꯥꯝꯃꯅ ꯍꯥꯜꯂꯒ ꯃꯤꯠ ꯅꯥꯝꯃꯅ ꯀꯣꯟꯅ ꯇꯧꯕ ꯀꯣ ꯃꯤꯠ ꯅꯥꯝꯃꯅ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯤꯁꯨ ꯂꯩꯌꯦ ꯁꯥꯡꯅ ꯇꯧꯗꯕ ꯀꯣ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯑꯒꯅꯤ ꯃꯁꯤ ꯉꯧꯗꯣꯡ ꯑꯣꯏꯔꯝꯕꯁꯨꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯔꯤꯐ꯭ꯔꯦꯛꯇꯤꯞ ꯑꯦꯔꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯅꯣꯛꯅ ꯀꯔꯦꯛ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯒ꯭ꯂꯣꯀꯣꯃꯥ ꯀꯥꯏꯅ ꯂꯩꯅꯥ ꯈꯔꯁꯨ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯏꯁꯥꯗ ꯗꯥꯏꯕꯦꯇꯤꯁꯒꯨꯝꯕ ꯂꯩꯔꯁꯨ ꯗꯥꯏꯕꯦꯇꯤꯁꯁꯦ ꯃꯤꯠ ꯅꯥꯝꯃꯗ ꯍꯥꯟꯅ ꯈꯔ ꯍꯦꯟꯅ ꯁꯣꯛꯄ ꯅꯥꯝꯃꯗ ꯀꯣꯟꯅ ꯁꯣꯛꯂꯛꯄ ꯑꯗꯨꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯨ ꯃꯤꯠꯇ ꯊꯣꯛꯄ ꯌꯥꯏ ꯃꯁꯤ ꯈꯤꯇꯪ ꯌꯦꯡꯉꯗꯤ ꯈꯪꯒꯅꯤ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯒꯤ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯠ ꯑꯅꯤꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯑꯅꯣꯛꯀꯤ ꯄꯋꯥꯔ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯠ ꯑꯃꯒ ꯃꯥꯟꯅꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯕꯤꯔꯒ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯐꯣꯟ ꯇꯧꯖꯕ ꯍꯥꯏꯕꯁꯤ ꯊꯥꯡꯉꯧꯕꯨꯛ ꯁꯣꯋꯥꯡꯕ ꯄꯥꯔꯠ 1ꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯃꯟꯇ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯊꯝꯕꯤꯔꯤꯕ ꯇꯣꯄꯤꯛꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯗꯣꯛꯇꯔ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕ ꯇꯤꯚꯤꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯆꯍꯤ ꯂꯩꯊꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯤꯚꯤꯗ ꯌꯦꯡꯕꯒꯁꯨ ꯐꯣꯟ ꯌꯦꯡꯕꯗ ꯃꯥꯒꯤ ꯗꯤꯁꯇꯦꯟꯁ ꯑꯃꯈꯛ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯣ ꯃꯁꯤ ꯀꯌా ꯐꯥꯎꯕꯒꯤ ꯌꯦꯡꯉꯒ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯠꯇ ꯍꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯈꯪꯖꯅꯤꯡꯕ ꯍꯣꯏ ꯐꯅꯤ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁ꯭ꯃꯥꯔꯠ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄꯤꯛꯈ꯭ꯔꯕꯁꯤꯗꯩꯁꯤꯗ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯕꯒꯤ ꯆꯥꯡꯁꯤ ꯃꯤ ꯑꯃꯃꯝꯅ ꯄꯨꯡ ꯑꯃꯗꯒꯤꯗꯤ ꯂꯣꯏꯅꯃꯛ ꯍꯦꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯛꯄꯤꯌꯨ ꯗꯣꯛꯇꯔ ꯇꯤꯚꯤꯗꯤ ꯁꯦꯞ ꯑꯣꯏ ꯀꯝꯄꯦꯔꯦꯇꯤቭꯂꯤ ꯐꯣꯟꯒ ꯌꯦꯡꯅꯔꯨꯔꯗꯤ ꯇꯤꯚꯤꯗꯤ ꯆꯥꯎꯁꯨ ꯆꯥꯎꯏ ꯐꯨꯠ 10ꯃꯨꯛꯀꯤ ꯗꯤꯁꯇꯦꯟꯁꯇ ꯌꯦꯡꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯛꯅ ꯑꯉꯥꯡꯅꯒ ꯌꯦꯡꯉꯗꯤ ꯃꯃꯤꯠ ꯁꯣꯛꯇꯅ ꯇꯧꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯣ ꯂꯥꯞꯅ ꯐꯝꯃꯒ ꯎꯗ꯭ꯔꯕ 10 ꯐꯨꯠꯀꯤ ꯃꯃꯥꯡ ꯍꯦꯟꯗꯣꯛꯑꯒ ꯌꯦꯡꯕꯗꯁꯨ ꯎꯗ꯭ꯔꯒꯗꯤ ꯃꯤꯠ ꯁꯣꯛꯄꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣই ꯆꯤꯡꯅꯩ ꯑꯗꯨꯒ ꯐꯣꯟꯒꯤꯗꯤ ꯌꯥꯝ ꯂꯥꯞꯅ ꯁ꯭ꯀ꯭ꯔꯤꯟꯗꯨꯒꯤ ꯃꯇꯨꯡ ꯗꯤꯄꯦꯟ ꯇꯧꯔꯦ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯄꯥꯛꯑꯗꯤ ꯈꯔ ꯂꯥꯞꯅ ꯌꯦꯡꯉꯁꯨ ꯎꯅꯤ खर लामने यंगदी खर सेफ ओय स्क्रीन दु पी खर नक्सन ददी उदबिना को अद नक्सली खैदे अखोगी मिट थुप्पा साबा अदगी मागी स्क्रीन की लाइट मैम दुगी एक्सपोजर को पी खैदे खर सोकपदी हेनि मसे होय आइना संगदोगा मदुगी उनब होनरपैना अंगांग सिंगजु फोन याम साने अदु फोन खर ममाई खर चावदुना खर सेफ ओरमगदरा हाइना खल्ली आइसु हेलो ताकपियो हेलो मणिपुरनी असोंगी रेडियो से तो कितंग गुड मॉर्निंग ताकपियो आई बिसुरजित मोरांग मेल काय दई ने सा हाय बिसुरजित ताकपियो आई डॉक्टर दई खांगिन डॉक्टर कोई क्रेटेक से नार बम दा खोइना लोकोमा ओइरप याबगी माई ड्यूरेशन पीरियड से कयाम लेबगे मसिगी मनुंग सिदा खोइना करी करी खोइ प्रिवेंशन अमसुंग ट्रीटमेंट करी चथगदगे आइबसि खांगिन अदुगा
doctor amana khoi ahal oirapasida narakpa khoi mit oiba laina si season gi makha ponbara natraga masi kamaina oirapno si kakta khangjan funny doctor database se khoi cataract ma ju stage lei khoi cancer da horak padang ai di nang si khare henjan khare sidi yam complication ore sidi laing ba yaroi haiba dawna cataract ki su khoi gi han be horak padang ai di kai haiba ko adi khare henjan khare ado khare henjal la kan sida khoi nga sa haiba dawna glaucoma se mid ki pressure je si khangwang wang khalak pa yawi masi je khoi na phacomorphic glaucoma kai na kaunai masi je pressure khangwang wang khalaga kai na han gai ngarang na han da kaim toram da ba hoi khara di mam na wi adu khange henjal ga mit se chik pam yaw sale nare kok tang khayam ga che ga pi ga oro ta ba yaw sale khange hengal pa pressure je swain tawraga tawbase khoi di swain tawraga khoi hopsa lak base khoi kudak taw percent tawi sima kuina thamba ya da bagi swain tawbase adagi khara na cataract se yam tapna mongon chik pana di su yaw yaw da ba ai yam khangwang wang khatam ne pressure je pressure khangwang khana chik pana di yaw da ba dum adu na ba chik pa yaw de no operation di taw da na sum thamba ujadraga su natraga min nam du seng na uri na nam asina udraga su khay adum mai no magi kano di asoi leitamni na ko adum sum sathagi ba sida su koi ki phacolytic glaucoma kaina ko da chronic glaucoma taw bi ai mase pressure wang khalak tana tapna wang khalak pa makhalamaga acute wang khalak pa maga acute wang khalak pa sina kudak to operation tawi ko aduga tapna wang khalak pa kuina khangudri ni mase laing ba ju kya mai pakti mase se aduga hujiki mit ki nungaitabasing ahaloribasing da thengnaribasing se masi aingasa nongju nungsa season ga mari leinabra na su hangba wahang ani su boy na hangbiraki koi chahi yam jalak pe lena sida yam manadi ma di seasonal di oide masidi except koi ki allergy gumba tawgan ba season mane akopa aina khabar pa ba ngamaktaba uraktaba isi adum ningdam da kalen da haiba leitre amawar dabni hello takpiu tawai sa tol le tano pe de rajeshwar takpiu ai kai gumta hangani ahai koi sumna sumla de mit se kalin ta taw ta ba ahai aduga koi khabar gumba paura kan da ti halak pa da mi ga ani thuk ngai ta u ba hoi lai sa pe tai chahi kya su bi chahi je ni phuga taruk plus lai jare ta ahai adu sibul chahi ne por ibra na tra mit ke jin to ga pha ga tai do tang koi spot ai khang jen pani doctor si chahi ne purak pani masi se chahi su ni phuga henjal abni na ko ngahak tang khabar ga kuine yengoraga ching khalak pa ngahak tang lega blur ga sat pato masi chahi ne adu thami tu shalaga min amani ga le de amuk su ngasai gi normal ung tarak pane ba ngasai suk tu ngahak tang khabar do paning magi pa honaru pato madui dun ne si chahi ne ni anu ga masina biu anak pa khabar nu pa pa adum pharai hoi aidi nungaitabasigi irai laiba pambai ma leibani na sel su ting dana anu kama aikoina usulagadi khabar du su yamna nungai na comfortable oina pare hachang da su madu sukto ga sangdo ga yengbagi effort tu musu yaugre aduna nungai na lambi ma lei haina takpiri hello takpiu hello tajari hello manipur ni takpiu hello aduga mathangda doctor hujiki aikoigi amna toina hek doctor sing su panbiba aikoigi mit chidai sida power ga su thoidokna budi mari leina daba masen marang uranu danai su hek uba uro danai su hek u daba sigumba si ahan singda yam toina hek sigumba complaint taba aikoigi kari hai tare masi chahina purakpa nungaitabasing gi saruga mo oina pura hek u dabadi nataba sigumba si gi matang su kitang tapi akoigi ngawdong se variety khara su leiri emu ngawdong da akoigi mit ki mayai da horokpa usually ayamana matai de horaga mayai changsalakpa mi khara da mayai de horokpa akoigi diabetes gum yam tawgalli mayai de horokpa sing se nungdang wainam da yam nungai ba nung mang ga su nungai ba nung mang ga ai yam nungai ne nungdang ga se thaban ga yeng se nungai ba nung sa da di nungai ta ba adi imung di ma pang mangon da thorpa se nungai ta ba sina ngawdong gi variety na adagi akoigi chahi yam salakpagi age related macular degeneration chahi gi matungi ne mase macular degeneration akoigi mit ki maning di yawa retina ainam yauri mit ki mingjen se magi maning da tai ba khoi sana hidak man ba tai do khoi ma se sum kokhi ba chahi yam salaga na mayai de sum kokhi ba mingjen gi sana hidak tai ba do kok thar pa do ada mayai de sum kokhi ba sida ba adana matai di loi u ba
ꯃꯇꯥꯏꯗꯤ ꯑꯗꯨꯅ ꯃꯤꯁꯦ ꯈꯕꯔ ꯋꯥꯀꯤꯡ ꯆꯠꯄ ꯉꯝꯃꯤ ꯆꯥꯛ ꯆꯥꯕ ꯈꯣꯠꯆꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯀꯨꯞꯄ ꯀꯩꯅꯣꯝꯃ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯗꯣ ꯄꯥꯡꯉꯝꯗꯕꯗꯣ ꯑꯗꯨ ꯎꯗ꯭ꯔꯕ ꯍꯥꯏꯔꯁꯨ ꯈꯤꯇꯪ ꯁꯦꯠꯂꯩꯔꯅꯒ ꯌꯦꯡꯉꯗꯤ ꯑꯗꯨꯝ ꯍꯦꯛ ꯎꯒꯨꯝ ꯇꯧꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯀꯃꯟ ꯑꯣꯏ ꯃꯁꯤ ꯑꯗꯨꯒ ꯁꯤ ꯀꯨꯏꯅ ꯑꯍꯟꯒꯤ ꯂꯩꯅꯥꯅꯤꯁꯦ ꯆꯍꯤ ꯑꯗꯨꯕꯨ ꯌꯥꯝ ꯇꯣꯏꯅ ꯆꯍꯤ 50 60ꯗꯗꯤ ꯀꯌꯥ ꯊꯣꯛꯇꯦ ꯃꯁꯦ 70+ ꯀꯨꯝꯕꯗ ꯑꯌꯥꯝꯕꯅ ꯀꯨꯏꯅ ꯄꯨꯟꯁꯤꯔꯛꯑꯗꯤ ꯍꯜꯂꯣ ꯇꯥꯛꯄꯤꯌꯣ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯤ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤꯗ ꯐꯥꯎꯅꯕ ꯉꯝꯗꯕꯒꯤ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠ ꯄꯨꯝꯕꯗꯁꯨꯅꯤ ꯍꯧꯖꯤꯛ ꯗꯥꯏꯕꯦꯇꯤꯁꯀꯤ ꯀꯦꯄꯤꯇꯦꯜꯅꯦ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤ ꯃꯁꯤꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯁꯤꯒ ꯂꯣꯏꯅꯔꯛꯄ ꯑꯇꯩ ꯑꯇꯩ ꯍꯛꯆꯥꯡꯒꯤ ꯑꯣꯔꯒꯥꯟꯁꯤꯡꯗꯁꯨ ꯁꯣꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯤꯗꯅꯤꯗ ꯑꯗꯒꯤ ꯎꯟꯁꯥꯗ ꯑꯗꯒꯤ ꯈꯣꯡ ꯈꯨꯠ ꯄꯪꯊꯕ ꯁꯤꯗꯕ ꯃꯤꯠꯀꯁꯨ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯅ ꯇꯥꯛꯄꯤ ꯁꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯗꯣꯛꯇꯔ ꯗꯥꯏꯕꯦꯇꯤꯁ ꯁꯣꯛꯇꯕ ꯄꯥꯔꯠꯁꯤ ꯂꯩꯇ꯭ꯔꯦ ꯗꯥꯏꯕꯦꯇꯤꯁꯅꯀꯣ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯁꯣꯛꯍꯜꯂꯤꯁꯦ ꯐꯤꯜ ꯇꯧꯔꯤꯁꯦ ꯃꯤꯠꯀ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯒꯨꯝꯕꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯥꯏꯅꯒꯜꯂꯤ ꯃꯤꯠꯇ ꯁꯣꯛꯂꯛꯑꯒꯗꯤ ꯃꯤꯠꯁꯦ ꯑꯩꯈꯣꯏ ꯈꯕꯔꯒ ꯄꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦꯟ ꯑꯃꯣꯠꯄ ꯑꯃꯗꯩ ꯄꯥꯕꯗꯧꯅ ꯃꯆꯦꯠ ꯃꯆꯦꯠ ꯈꯕꯔꯒꯁꯤ ꯄ꯭ꯔꯤꯟꯠꯀꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛ ꯏꯍꯥ ꯍꯥꯖꯟꯕ ꯃꯥꯟꯕꯗꯣ ꯃꯨꯛ ꯏꯍꯥ ꯍꯥꯖꯜꯂꯕ ꯀꯩꯅꯣ ꯐꯖꯅ ꯅꯝꯗꯕꯗꯧꯅ ꯇꯧꯕꯗꯣ ꯃꯆꯦꯠ 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 ꯁꯨꯃꯥꯏꯅ ꯎꯕ ꯁꯤꯒꯤꯁꯦ ꯁꯤ ꯌꯥꯝ ꯇꯣꯏꯅ ꯀꯃꯟ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯦꯛ ꯇꯧꯊꯣꯛꯄꯤꯒꯗꯧꯅꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯦ ꯈꯪꯕ ꯍꯧꯕꯗꯒꯤ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯅꯤꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛꯇꯪ ꯑꯗꯨꯅ ꯃꯣꯏꯅ ꯎꯞꯄꯤꯕ ꯑꯅꯣꯛꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯦꯁ ꯇꯧ ꯍꯥꯏ ꯑꯗꯣ ꯗꯥꯛꯇꯔ ꯑꯃꯗ ꯑꯃꯨꯛꯇꯪ ꯇꯥꯟꯅꯕꯤꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛꯇꯪ ꯑꯅꯣꯛꯁꯨ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯔꯦꯇꯤꯅꯥꯁꯨ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨꯀꯣ ꯉꯟꯅ ꯁꯨꯒꯔꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯔꯦꯇꯤꯅꯥꯁꯦ ꯑꯃꯨꯛꯇꯪ ꯗꯥꯏꯕꯦꯇꯤꯁꯅ ꯁꯣꯛꯆꯟꯕ ꯍꯧꯈꯤꯕꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯌꯥꯅꯦꯕ ꯐꯕꯗꯤ ꯉꯝꯗꯦꯕ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯁꯣꯛꯍꯟꯗꯕ ꯍꯣꯏ ꯂꯩꯔꯤꯕ ꯑꯗꯨꯝꯈꯩꯗꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕ ꯗꯥꯏꯕꯦꯇꯤꯁꯅ ꯆꯥꯛꯊꯦꯛꯈꯤꯕ ꯈꯔꯗꯣ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯆꯥꯛꯊꯣꯛꯀꯅꯣ ꯑꯃꯨꯛ ꯍꯟꯅ ꯆꯥꯛꯂꯛꯀꯅꯣ ꯍꯥꯏꯕꯁꯨ ꯌꯥꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯝ ꯆꯥꯛꯀꯅꯦꯕ ꯕꯠ ꯃꯥꯒꯤ ꯆꯥꯛꯄꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯂꯥꯃꯩ ꯆꯥꯛꯄꯗꯧꯅ ꯑꯗꯨꯝ ꯆꯥꯛꯄꯒꯤ ꯀꯩꯅꯣꯗꯣ ꯀꯟꯇ꯭ꯔꯣಲ್ ꯇꯧꯕ ꯌꯥꯏꯗꯅ ꯍꯟꯊꯍꯟꯕ ꯍꯥꯏꯗꯤ ꯃꯤꯠꯁꯦ ꯁꯥꯡꯅ ꯇꯨꯡ ꯀꯣꯏꯅ ꯐꯖꯅ ꯎꯅ ꯊꯝꯕ ꯉꯝꯅꯕ ꯊꯦꯡꯅ ꯂꯥꯌꯦꯡꯕ ꯀꯩꯁꯨ ꯃꯥꯏ ꯄꯥꯛꯇꯦ ꯄꯩꯁꯥ ꯐꯅꯌꯥꯝ ꯇꯤꯡꯉꯁꯨ ꯀꯣ ꯀꯩꯁꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯑꯩꯒꯤꯗꯤ ꯃꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯔꯥꯝ ꯔꯣꯅꯤꯇꯥꯅꯦ ꯔꯣꯅꯤꯇꯥ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯃꯤꯠꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤ ꯇꯧꯔꯒ ꯍꯥꯀꯠꯆꯔꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯛꯄ ꯌꯥꯝꯅ ꯆꯤꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯏ ꯊꯪꯕ ꯁꯥꯏꯖꯀꯤꯗ ꯁꯤꯁꯤꯕꯨ ꯀꯔꯤꯅ ꯑꯣꯏꯒꯗꯕꯅꯣ ꯑꯗꯨꯗ ꯈꯪꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯁꯄꯥꯠꯇꯒꯤ ꯍꯣꯏ ꯔꯣꯅꯤꯇꯥꯒꯤ ꯆꯍꯤꯗꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯑꯩ 38 ꯐꯅꯤ ꯑꯣꯏ ꯊꯪꯕ ꯃꯤꯠꯁꯤ ꯍꯥꯀꯠꯆꯔꯒ ꯆꯤꯛꯄ ꯃꯥꯒꯤ ꯃꯤꯠ ꯍꯥꯀꯠꯆꯔꯒ ꯑꯣꯏ ꯊꯪꯕ ꯆꯤꯛꯏꯁꯦ ꯑꯦꯂꯔꯖꯤꯗꯒꯤ ꯁꯨꯝ ꯅꯣꯏꯔꯨꯕꯗꯒꯤ ꯏꯟꯐꯦꯛꯁꯟ ꯇꯧꯔꯒꯁꯨ ꯆꯤꯛꯄ ꯍꯥꯀꯠꯆꯕ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯊꯦꯡꯅꯩ ꯑꯗꯒꯤ ꯑꯃꯅ ꯑꯦꯁꯣꯁꯤꯌꯦꯇꯦꯠ ꯑꯦꯂꯔꯖꯤ ꯑꯣꯏꯕ ꯃꯤꯁꯤꯗꯅꯦ ꯑꯦꯁꯣꯁꯤꯌꯦꯇꯦꯠ ꯔꯥꯏꯅꯣꯁꯥꯏꯅꯁꯥꯏꯇꯤꯁꯀꯨꯝꯕ ꯂꯩꯕꯒꯤꯅꯦ ꯀꯣꯛ ꯆꯤꯛꯂꯛꯄꯁꯦ ꯀꯣꯛ ꯆꯤꯛꯄꯁꯨ ꯌꯥꯎꯁꯜꯂꯛꯄ ꯁꯥꯏꯅꯁꯀ ꯂꯩꯕꯗꯒꯤꯀꯣ ꯑꯗꯨꯒ ꯁꯨꯝ ꯑꯗꯨꯅ ꯃꯤꯠꯁꯨ ꯅꯥꯇꯣꯟꯁꯨ ꯅꯞꯁꯨ ꯁꯨꯝ ꯆꯣꯜꯂꯩꯕ ꯅꯞꯁꯨ ꯍꯥꯀꯠꯆꯕ ꯃꯤꯠꯁꯨ ꯍꯥꯀꯠꯆꯕ ꯀꯣ ꯃꯁꯤ ꯀꯃꯟ ꯑꯣꯏ ꯃꯁꯤꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯁꯤꯗꯤ ꯌꯦꯡꯗꯗꯤ ꯌꯥꯔꯣꯏ ꯃꯁꯦ ꯃꯔꯝꯗꯣ ꯑꯗꯨꯒ ꯑꯦꯂꯔꯖꯤꯒꯤꯗꯨꯗꯤ ꯑꯦꯂꯔꯖꯤꯒꯤ ꯍꯤꯗꯥꯛ ꯊꯥꯔꯅꯤꯀꯣ ꯑꯗꯨꯒ ꯑꯦꯁꯣꯁꯤꯌꯦꯠ ꯅꯥꯔꯤꯗꯣ ꯁꯥꯏꯅꯁꯥꯏꯇꯤꯁꯅ ꯅꯥꯔꯤꯕ꯭ꯔꯥ ꯏꯟꯐꯦꯛꯁꯟ ꯇꯧꯔ ꯅꯥꯔꯤꯕ꯭ꯔꯥ ꯀꯣ ꯑꯦꯁꯣꯁꯤꯌꯦꯠ ꯃꯉꯣꯟꯗ ꯃꯥꯏꯒ꯭ꯔꯦꯟꯒꯨꯝꯕ ꯍꯦꯗꯦꯛꯀꯨꯝꯕ ꯀꯣ ꯑꯇꯣꯞꯄ ꯂꯩꯅꯥ ꯑꯃꯁꯨ ꯂꯩ ꯁꯤꯔꯝꯕ ꯌꯥꯏ ꯃꯁꯤꯁꯦ ꯁꯤꯗꯤ ꯌꯦꯡꯉꯒ ꯈꯪꯉꯅꯤ ꯃꯁꯤꯁꯦ ꯍꯣꯏ ꯗꯣꯛꯇꯔꯅ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯆꯍꯤ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯄꯟꯕꯤꯔꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯒ ꯌꯥꯔꯤꯉꯩ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯗꯣꯛꯇꯔ ꯇꯥꯟꯅꯍꯧꯕꯁꯤꯅ ꯄꯨꯝꯅꯃꯛꯇ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯌꯦꯡꯕꯗ ꯐꯔꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯣꯁꯄꯣꯟ ꯇꯧꯗꯅ ꯈꯔ ꯂꯩꯔꯒ ꯌꯦꯡꯒꯦ ꯃꯊꯪ ꯆꯍꯤꯗ ꯌꯦꯡꯒꯦ ꯁꯨꯃꯥꯏꯅ ꯌꯦꯡꯗꯅ ꯂꯥꯌꯦꯡꯗꯅ ꯊꯥꯗꯣꯛꯑꯒ ꯊꯝꯕꯁꯦ ꯃꯁꯤꯒꯤ ꯃꯥꯡꯖꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯨꯡꯗ ꯀꯔꯤ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯇꯥꯛꯄꯤꯌꯨ ꯌꯥꯔꯤꯈꯩꯗꯤ ꯉꯟꯇꯥꯅ ꯌꯦꯡꯊꯣꯛꯄꯁꯨ ꯐꯩꯀꯣ ꯃꯤꯠꯇ ꯑꯃꯣꯠꯄ ꯑꯃ ꯆꯪꯈ꯭ꯔꯁꯨ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯜꯂ ꯌꯦꯡꯉꯦ ꯐꯠꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯗꯤ ꯗꯥꯛꯇꯔꯗ ꯌꯦꯡꯊꯣꯛꯄꯤꯕꯗ ꯃꯤꯠ ꯑꯃꯣꯠꯄ ꯆꯪꯕꯩꯁꯨ ꯑꯗꯨꯁꯨ ꯐꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯧꯗꯣꯡ ꯂꯩꯔꯣ ꯀꯣ ꯉꯧꯗꯣꯡꯁꯨ ꯃꯥꯒꯤ ꯂꯥꯌꯦꯡꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯂꯩꯍꯧꯋꯦꯕ ꯁ꯭ꯇꯦꯖꯁꯨ ꯂꯥꯟꯊꯣꯛꯈ꯭ꯔꯗꯤ ꯀꯅꯥꯅꯣꯝꯃ ꯉꯧꯗꯣꯡ ꯅꯥꯔꯦ ꯑꯍꯟ ꯑꯃ
ꯉꯧꯗꯣꯡꯁꯤ ꯁꯨꯝ ꯃꯥꯁꯤ ꯂꯥꯏꯌꯦꯡꯗ ꯁꯨꯝ ꯂꯩꯔꯦ ꯑꯗꯩ ꯃꯉꯣꯟꯗ ꯃꯃꯤꯠ ꯆꯤꯛꯄꯒꯨꯝꯕ ꯃꯤꯠꯀꯁꯤ ꯆꯤꯛꯄ ꯈꯣꯠꯄ ꯃꯇꯝ ꯌꯥꯎꯋꯦꯕ ꯆꯤꯛꯄ ꯈꯣꯠꯄ ꯃꯇꯝꯗꯨꯗ ꯁꯝꯍꯥꯎ ꯈꯥꯡꯈ꯭ꯔꯦ ꯄꯦꯔꯥꯁꯇꯥꯃꯣꯜ ꯄꯦꯟ ꯀꯤꯂꯔ ꯈꯔ ꯆꯥꯁꯜꯂꯒ ꯑꯗꯨꯝ ꯈꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯎꯕꯁꯤ ꯁꯨꯝ ꯍꯟꯊꯈ꯭ꯔꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯂꯥꯏꯌꯦꯡꯉꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯕ ꯈꯥꯡꯗꯣꯛꯈ꯭ꯔꯗꯤ ꯑꯗꯩ ꯒ꯭ꯂꯣꯀꯣꯃꯥ ꯍꯥꯏꯅ ꯑꯍꯟꯗ ꯇꯧꯕ ꯂꯩꯅꯥ ꯑꯃꯁꯨ ꯂꯩꯀꯣ ꯆꯍꯤ ꯌꯥꯝꯃꯒ ꯇꯧꯔꯛꯄ ꯒ꯭ꯂꯣꯀꯣꯃꯥꯁꯤ ꯁꯨꯝ ꯃꯥꯁꯦ ꯃꯃꯤꯠꯇꯤ ꯇꯥꯡꯗꯦ ꯃꯥꯗꯤ ꯚꯦꯔꯥꯏꯇꯤ ꯑꯃꯗꯗꯤ ꯁꯨꯛꯆꯤꯛꯁꯨ ꯆꯤꯛꯇꯦ ꯅꯥꯁꯨ ꯅꯥꯗꯦꯕ ꯑꯗꯨꯕꯨ ꯆꯠꯄꯁꯤꯗ ꯁꯨꯝ ꯃꯇꯥꯏꯒꯁꯦ ꯃꯇꯥꯏꯗꯒ ꯂꯩꯕ ꯃꯤꯒꯁꯦ ꯎꯔꯛꯇꯕ ꯎꯁꯥ ꯑꯃꯒ ꯍꯥꯏꯗ ꯂꯩꯔꯝꯕꯁꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛ ꯂꯩꯔꯝꯕꯁꯤ ꯎꯗꯕ ꯃꯥꯒꯤ ꯐꯤꯜ ꯑꯣꯐ ꯚꯤꯖꯟꯁꯦ ꯁꯨꯝ ꯄꯤꯛꯁꯜꯂꯛꯄ ꯑꯗꯨꯕꯨ ꯑꯅꯣꯛꯀꯤ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯒ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯗ ꯄꯥꯔꯛꯑꯣꯒ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯨꯝ ꯄꯥꯡꯉꯝꯕ ꯆꯨꯝꯗ꯭ꯔꯤꯡ ꯎꯕꯗꯗꯤ ꯆꯨꯝꯗ꯭ꯔꯤꯡꯗꯤ ꯄꯥꯡꯉꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦ ꯑꯀꯣꯟꯕ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯕꯗꯧꯅꯕꯀꯣ ꯑꯩꯈꯣꯏ ꯇꯅꯦꯜ ꯚꯤꯖꯟ ꯀꯧꯏ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯒꯥꯔꯤꯒꯁꯨ ꯑꯗꯨꯝ ꯊꯧꯔꯝꯅꯦꯕ ꯑꯗꯣ ꯃꯇꯥꯏꯗꯒꯤ ꯃꯤ ꯊꯧꯕꯁꯤ ꯎꯔꯝꯃꯣꯏꯕ ꯑꯗ ꯃꯣꯏꯁꯦ ꯂꯥꯏꯌꯦꯡꯕꯗ ꯃꯣꯏꯁꯦ ꯐꯔꯣꯏꯗꯕ ꯂꯥꯏꯅꯥꯅꯤ ꯑꯗꯨꯕꯨ ꯊꯨꯅ ꯂꯥꯏꯌꯦꯡꯉꯒꯗꯤ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯚꯤꯖꯟꯗꯣ ꯀꯟꯕꯗꯤ ꯌꯥꯕ ꯊꯨꯅ ꯌꯦꯡꯕꯗ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯌꯥꯝꯕꯅ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯛꯄꯤꯌꯨ ꯑꯩ ꯑꯆꯥꯟꯕꯤꯉꯩꯗꯒꯤ ꯃꯊꯔꯕ ꯏꯅꯥꯎꯕ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯅ ꯑꯍꯜ ꯂꯃꯟꯗꯗꯤ ꯃꯤꯠꯀꯤ ꯐꯠꯈꯤꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯕ ꯆꯍꯤ 40 ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯈꯕꯔ ꯄꯥꯅ ꯂꯣꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯃꯆꯥꯁꯤꯡꯗ ꯆꯍꯤ 40 ꯐꯥꯎ ꯁꯨꯗꯅ ꯉꯧꯗꯣꯡ ꯂꯥꯛꯄ ꯌꯥꯎ ꯑꯗꯒꯤ ꯅꯝꯁꯤꯠ ꯑꯅꯣꯛ ꯁꯤꯖꯟꯅꯕ ꯌꯥꯎ ꯇꯧꯕꯁꯦ ꯁꯨꯝꯕꯁꯦ ꯈꯔ ꯂꯩꯕ ꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯨꯡꯗ ꯑꯇꯩ ꯊꯣꯛꯇꯅꯕ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯇꯥꯛꯄꯤꯔꯝꯃꯣ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯣꯂꯤꯑꯣ ꯆꯪꯗꯅꯕ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯤꯠꯇꯁꯨ ꯀꯣꯟꯅ ꯁꯣꯛꯇꯅꯕꯁꯨ ꯀꯥꯞꯊꯣꯛꯅꯕꯁꯨ ꯂꯩꯇꯕ ꯐꯅꯤ ꯗꯣꯛꯇꯔꯗꯒꯤ ꯇꯥꯕꯤꯁꯤ ꯃꯇꯝꯁꯨ ꯇꯦꯟꯁꯤꯜꯂꯛꯑꯦ ꯃꯤꯠꯇ ꯁꯣꯛꯇꯅꯕ ꯚꯦꯛꯁꯤꯟꯗꯤ ꯂꯩꯇꯦ ꯄꯣꯂꯤꯑꯣꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯕꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯑꯍꯟꯗ ꯏꯃꯥ ꯆꯍꯤ 40 ꯁꯨꯔꯕ ꯄꯥꯕꯨꯡ ꯆꯍꯤ 40 ꯁꯨꯔꯕꯗꯨꯅ ꯃꯃꯤꯠ ꯈꯕꯔ ꯐꯖꯅ ꯄꯥꯉꯝꯃꯒ ꯃꯆꯥ ꯆꯍꯤ 40 ꯉꯥꯏꯔꯤꯕꯗꯨꯅ ꯄꯥꯉꯝꯗꯦ ꯍꯥꯏꯁꯦ ꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯍꯟ ꯑꯣꯏꯔꯛꯄꯗꯗꯤ ꯉꯧꯗꯣꯡꯗꯨꯅ ꯑꯁꯤ ꯑꯌꯥꯝꯕꯅ ꯉꯧꯗꯣꯡꯅ ꯇꯧꯒꯜꯂꯦ ꯉꯧꯗꯣꯡꯁꯤ ꯃꯨꯜꯂꯛꯄꯗꯨꯗ ꯑꯅꯛꯄꯗꯤ ꯎꯕ ꯉꯝꯁꯤꯜꯂꯛꯄ ꯔꯤꯐ꯭ꯔꯦꯛꯇꯤꯞ ꯆꯦꯟꯖꯦꯁ ꯑꯃꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯑꯔꯥꯞꯄꯗꯤ ꯑꯃꯨꯛ ꯎꯔꯛꯇꯕ ꯑꯩꯈꯣꯏꯅ ꯑꯍꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯤꯎꯗꯣꯃꯥꯏꯑꯣꯄꯤꯌꯥ ꯍꯥꯏꯅ ꯀꯧꯏ ꯑꯅꯛꯄꯗꯤ ꯎꯔꯒ ꯑꯔꯥꯞꯄ ꯎꯔꯛꯇꯕꯅꯤ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯍꯟꯅꯒ ꯑꯩꯈꯣꯏꯒꯤ ꯌꯦꯠꯇꯨ ꯃꯅꯥꯒ ꯂꯦꯡꯉꯒ ꯃꯆꯥꯅꯨꯄꯥ ꯆꯍꯤ 40 ꯁꯨꯗ꯭ꯔ ꯌꯦꯡꯉ ꯎꯗ꯭ꯔꯦꯒ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯍꯤ 40ꯗꯒ ꯇꯧꯔꯤꯗꯨꯅ ꯑꯗꯨꯅ ꯄ꯭ꯔꯦꯁꯕꯥꯏꯑꯣꯄꯤꯌꯥ ꯀꯧꯏ ꯑꯗꯨꯗꯤ ꯁꯨꯝ ꯆꯍꯤ 40 ꯁꯨꯔꯛꯄꯒꯤ ꯂꯦꯟꯁ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯦꯂꯥꯁꯇꯤꯁꯤꯇꯤ ꯋꯥꯠꯂꯛꯄꯩꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯍꯤꯅ ꯄꯨꯔꯛꯄ ꯊꯣꯏꯗꯣꯛꯅ ꯆꯍꯤ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯣꯞꯊꯥꯜꯃꯣꯂꯣꯖꯤ JNIMSꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯔꯥꯖꯀꯨꯃꯥꯔ ꯚꯤꯛꯇꯔ ꯂꯦꯡꯕꯤꯔꯛꯇꯅ ꯋꯥꯐꯝ ꯀꯌꯥ ꯇꯥꯛꯄꯤꯈꯤꯕ ꯗꯣꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ ꯐꯣꯟ ꯇꯧꯕꯤꯔꯛꯈꯤꯕ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ